Lakhipuronline putoksaba Megi Tang Mari Yumsakation Numit ki Khomjinba Pao tabirasi Ahanbada Maruiba Pao Numit Marinigi Assam amadi Mizoram ki Khongchata Rashtrapati Ramnath Kovind Guwahati da thunglakre Cabinet mifamna paper mill ki thomi singda phangpham thokpa senpham pithokpa gi ayaba pire mathangi cabinet mifamna silchar da pangthoklagane Mizoram ki West Highland bypass manakta thokiba lambi ki khudongthiba thodok amada Kasar jila gi miyoi ahum sire Jiribam ki district hospital da phamung tara leiba ICU project amadi tele ICU hub hangdokre amasung Kaubru khongchata chatkiba FEW Jiribam ki mihut kangbu amukogi loisangda taram nokre Haujik mapungoi papau tabirase Numit Marinigi oiba Assam amadi Mizoram ki khongchata Rashtrapati Ramnath Kovind Guwahati da ngarang leibak pokpa numita thunglakre Rashtrapati na ngasi Tamulpur da pangthokadaba humpumathoi suba Boro Sahitya Sabha gi chahi gi mifamda wangangane Thoramda Assam gi Governor Jagdish Mukhi Chief Minister Dr. Himanta Biswa Sharma Sikkim gi Chief Minister Prem Singh Tamang Meghalaya gi Chief Minister Conrad K. Sangma amadi atai akhanaba miyoi sing saruk yagane Asomda hayeng sagol se numita pangthokadaba Mizoram University gi 33 suba convocation gi thoramdasu Rashtrapati saruk yagane Ngarang pangthokiba rajya ki cabinet mifamna sanglaba chahi manga hena Kasar amasung Nagau paper mill gi thomi singi salary amadi atai phangpham thokpa senpham phangdaduna lakhiba dugi matangda pigadaba Lupa crore chatret ki relief package ki manungda Lupa crore chahumga nipan ga lakh humbutara manga pithokpa gi wafam cabinet na ayaba pikre panbayai hailakandi jila gi 5 gram da leiba Kasar paper mill na October 2013 dagi aduga Morigao gi Jagirot da leiba Nagau paper mill na March 2013 dagi mathau leptuna lakhibani nakal amaromda rajya sigi mathangi cabinet mifam silchar da pangthoklangane hairi Mifam asi silchar da lakliba megi tang 13 da pangthokani haina pawgi likhun asina hairi Mizoram da thokiba lambi gi khudongthiba thodok amada Kasar jila gi miyoi ahum sire thodok asi haukiba nomaijing gi numidang athengbada 407 truck ama West Highland bypass manakta lambi dagi onthakiduna lokha da tasin kibani hairi Thodok asida gari ki driver Ramesuddin chahi kuntrani thoi mahakaloina ba handyman Ripon Ahmad aduga atopa truck atuda tongduna iti yawba lakhiba miyoi ama thodok phamda sikibani mamitta ugi mystery oiba Done Horigi Kholiluddin masagi chahi 65 mayumda iti yawba lakhibani adubu laibak thiba thodok aduda mahak leikidabani Manipur ki district Tarahumdoi ki district hospital singda phamung tara leiba ICU project amadi tele ICU hub hangdokhibagi saruk ama oina ngarang leibak pokpa numita Jiribam gi ningsing khunda district health society Jiribam na sinduna district hospital Jiribam dasu hangdokpagi thorom pangthokre thorom asida Jiribam gi DC W Malemganba chenglei IAS ADC Jameson Hangsing CMO Dr. E Okendra Sales and Marketing Roman Moirang Them Dr. Sunil Dr. Mukesh Dr. Janice Jacob Khangem AGM Amadi Atai Medical Staff Sing Thauramasi Sarbyaki DC W Malemganba Chenglei IAS na haikibada Jenims da phamung tara leiba ICU project amadi tele ICU hub hangdokiba sigalwinana Jiribam district tasu hangdorokpa asida nungaiba phongtokchei hairaduna Jiribam district asigi leiriba hospital asida hena phaba layengnabagi khutlaising thamba asina ana layeng chathabada hena kudong chargani haiki CMO Dr. E Okendra na haikibada hangdokliba phamung tara leiba ICU project amasung tele ICU hub asina doctor singna operation amadi aruba thabak kaya singda tele ICU hub asigi matengna kanaba piragani haiki Bed ICU amadi tele ICU hub se Jenims da atopa 13 district amaga launch tawasida akoi ju geo ko se asi ko yam nungai phawi asida akoi gi khana lem da ano incidents in ICU da akoi gi
monitor defibrillator ꯀꯩꯀꯥ ꯀꯩꯁꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯐꯪꯉꯦ ꯑꯗꯨꯅ ꯑꯁꯤꯗ ꯁ꯭ꯄꯦꯁꯦꯜ 10 ICU 10 bedded ICUꯁꯦ ꯁꯤꯃ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯗ operation theater ani lei gynecology di option gynae ama lere digi main common operation theater ama ga lere ana masida koina medicine gi surgery gi gynae gi orthopedics gi ato pa department singi critical wona narko matamda ekoi 10 bed ICU sigi mateng sauna phanglagani Kaubrugi Khongset ki damak Jiribam dagi lamthakiba Friendly Environment Warriors FEW Jiribam ki member singbo All Manipur United Club Organization Amuko All Manipur Women's Voluntary Association amadi Poirei Leimarol Maira Paibi Apunma Manipurna Kwa Kaithil Leiba Amuko gi loisangda taramna okre taramna okpagi thoramda Poirei Leimarol Maira Paibi Apunma Manipur ki President Ima Memchobina Taramna okpagi warol piraduna Jiribam dagi lakpa icha singna aikoi gi horakpamni hairiba ipu Kaubru Ching kaduna soidangamduna chatpa oyu haina phongdokhi Amuko gi President PH Nando Luangna Karigumba mitei ama oina poklabadi Kaubru ipa gi khubam yoba haibasi maru oi aikoina ima lebak punungsi haina chin khakta da hairaga yabanate maru oiribadi prehistory ka mari leinaba mafam singda toina chatuna thijinba asini haiki panbajai Jiribam gi akoibagi pibambu ngak senduna asangma malemama ohenna bahonariba Friendly Environment Warriors FEW na amuko ka khusam naraga Kaubru Ching kaduna lai khuramba amadi mahusa gi pibam jengsinbagi miyoy yangkhaina saba khongchatama FEW gi lifetime president M Romeo Singh amadi Jiribam MLA gi manaw nupana khongchat asi ngarang lamthakibani Manipuri oiba history ne kai bakala hauna na bai da kala ko ce mo wenda ne ta kai da ga akwai da yawo ba koi badi masih khongbe ba hore na koi ji ba hamse la yobi la ne khonde hore ne tingdol lom thbi ba ni ba khondu makhom ku yo da ba khongbe ba hora ba aduna masih matam matam khongbe la ka na khondu soidna yo bong ngone ba koi hazai man ipa la video me ya lan da Kaubru si ai na mai dei mo ne ko ga ipa di makhom da adu mo khum du da tung chatham thuina ai Aroibada Maroiba Pao Amukhanna Numit Marinigi Assam amadi Mizoram gi khongchatta Rashtrapati Ramnath Kovind Guwahati da thunglakre Cabinet mifamna paper mill gi thomi singda phangpham thokpa senpham pithokpa gi ayaba pire mathangi cabinet mifamna Silchar da pangthoklagane Mizoram ki West Highland bypass manakta thokiba lambi gi khudongtiba thodok amada Kasar jila gi miyoi ahum sire Jiribam ki district hospital da phamung tara leiba ICU project amadi tele ICU hub hangdokre amasung Kaubru khongchat chatkiba FEW Jiribam ki mihut kangbu amuko gi loisangda taramna okre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare